ꯃꯍꯧꯁꯥꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯦꯠꯇ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯅꯤ ꯑꯁꯤꯅ ꯎꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯣꯝꯅ ꯈꯟꯖꯤꯜꯂꯨꯕ ꯌꯥꯎꯈ꯭ꯔꯕꯔꯥ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯥꯡꯅ ꯆꯤꯛꯄ ꯑꯃꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯁꯤꯔꯤꯟꯖꯅ ꯊꯤꯟꯕꯗ ꯍꯛꯆꯥꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯁꯣꯝꯅ ꯈꯪꯕꯤꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕ ꯀꯛꯆꯦꯡ ꯑꯁꯤꯁꯨ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯌꯦꯡꯕꯗꯗꯤ ꯃꯣꯟꯁꯇꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯥꯅꯔꯤꯕ ꯁꯪꯒꯣꯝ ꯑꯐꯝꯕꯗ ꯌꯥꯎꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯂꯦꯛꯇꯣꯕꯦꯁꯤꯂꯁ ꯕꯦꯛꯇꯦꯔꯤꯌꯥ ꯑꯁꯤ ꯀꯝꯗꯧꯕ ꯖꯥꯠꯅꯣ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯁ꯭ꯄꯥꯝ ꯑꯁꯤꯅ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯃꯅꯨꯡꯗ ꯀꯝꯗꯧꯕ ꯖꯥꯠꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯗꯧꯔꯕ ꯑꯩꯈꯣꯏꯅ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯃꯅꯨꯡꯗ ꯈꯛ ꯎꯕ ꯐꯪꯕ ꯄꯣꯠꯁꯛ 12ꯒꯤ ꯃꯔꯝꯗ ꯗꯦꯂꯤ ꯗꯣꯁ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗ ꯀ꯭ꯂꯤꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯣꯏꯗꯅ ꯂꯥꯏꯛ 300 ꯁꯣꯏꯗꯅ ꯌꯧꯒꯅꯤ ꯊꯥꯖꯩ꯫ ꯃꯌꯥꯝ ꯇꯣꯄꯤꯛ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯊꯁꯤ꯫ ꯅꯝꯕꯔ 12 ꯁꯨꯕꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯁꯣꯝꯅ ꯁꯣꯏꯗꯅ ꯂꯝꯄꯥꯛꯇ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯈꯣꯡꯅ ꯆꯠꯄ ꯃꯇꯝꯗ ꯅꯥꯄꯤꯁꯤꯡꯕꯨ ꯅꯦꯠꯁꯤꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯀꯤ ꯃꯅꯨꯡꯗ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯛꯇꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯛꯐꯝ ꯅꯠꯇ꯭ꯔꯒ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯁꯣꯝꯅ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯄꯦꯟꯒꯅꯤ ꯈꯜꯂꯤ꯫ ꯌꯦꯡꯕꯤꯌꯨ, ꯅꯥꯄꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯋꯦꯜꯀꯝ ꯇꯧꯕꯗꯧꯅ ꯇꯧꯔꯤꯕ ꯑꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯐꯪꯂꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯁꯥ ꯃꯊꯟꯇ ꯃꯨꯠꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ꯫ 13 ꯁꯨꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯎꯕ ꯆꯥꯕꯗ ꯃꯗꯨꯒꯤ ꯇꯦꯁ ꯑꯁꯤ ꯈꯪꯅꯅꯕ ꯃꯍꯧꯁꯥꯅ ꯃꯤꯑꯣꯏꯕꯗ ꯂꯩ ꯄꯤꯕꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯩ ꯑꯁꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯅ ꯈꯟꯕꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯀꯝꯗꯧꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ? ꯄꯨꯟꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯁꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯃꯅꯨꯡꯗ ꯌꯦꯡꯕꯗ ꯇꯤꯡꯈꯪ ꯃꯆꯥ ꯃꯆꯥ ꯄꯥꯟꯕꯒꯨꯝꯅ ꯎꯒꯅꯤ꯫ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀ꯭ꯂꯣꯖ ꯑꯞ ꯇꯧꯔꯛꯄꯗ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯩꯕ ꯀꯣꯔꯦꯜ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯍꯧꯕ ꯄꯥꯝꯕꯤꯒꯨꯝꯅ ꯎꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯇꯤꯡꯈꯪ ꯃꯆꯥ ꯃꯆꯥ ꯃꯥꯟꯕ ꯑꯗꯨ ꯇꯦꯁ ꯕꯠ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕ ꯇꯦꯁ ꯕꯠ ꯑꯁꯤ ꯇꯪ ꯄ꯭ꯔꯤꯟꯁ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯒꯨꯝꯅ ꯃꯁꯤ ꯑꯃꯒ ꯑꯃꯒꯁꯨ ꯃꯥꯟꯅꯗꯦ꯫ ꯅꯝꯕꯔ 10 ꯁꯨꯕ ꯑꯁꯤꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯁꯤꯔꯤꯟꯖ ꯌꯦꯇꯨꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯆꯔꯕꯁꯨ ꯃꯤ ꯑꯌꯥꯝꯕꯅ ꯀꯤꯅꯩ ꯑꯃꯗꯤ ꯍꯤꯗꯥꯛꯄꯨ ꯀꯥꯞꯀꯦ ꯍꯥꯏꯔꯕꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯑꯗꯨꯕꯨ ꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯦꯇꯨꯝ ꯑꯗꯨ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯍꯥꯞꯇꯨꯅ ꯌꯦꯡꯈ꯭ꯔꯕꯔꯥ? ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯍꯤꯗꯥꯛ ꯀꯥꯞꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯛꯆꯥꯡꯗ ꯂꯩꯍꯧꯏ ꯍꯥꯏꯕ ꯎꯈ꯭ꯔꯕꯔꯥ? ꯑꯃꯨꯛ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯔꯤꯟꯖ ꯌꯦꯇꯨꯝ ꯑꯁꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯎꯒꯅꯤ ꯑꯃꯗꯤ ꯃꯆꯤꯟꯗ ꯑꯍꯣꯕ ꯑꯃꯁꯨ ꯎꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯣꯕ ꯑꯁꯤꯗꯒꯤꯅꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯌꯦꯇꯨꯝꯅ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯣꯏꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯍꯤꯗꯥꯛ ꯀꯥꯞꯐꯝ ꯑꯗꯨ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯎꯒꯅꯤ꯫ ꯌꯦꯡꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯅꯝꯕꯔ 9 ꯁꯨꯕ ꯑꯁꯤꯗꯤ ꯁꯣꯝꯅ ꯈꯪꯕꯤꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯑꯃꯗꯤ ꯅꯥꯟꯈ꯭ꯔꯕ ꯎꯟꯁꯥ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯇꯤꯟ ꯌꯥꯎꯏ ꯍꯥꯏꯕ꯫ ꯃꯁꯤꯕꯨ ꯁ꯭ꯀꯤꯟ ꯃꯥꯏꯠꯁ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅꯗꯤ ꯎꯕ ꯐꯪꯂꯣꯏ ꯑꯗꯨꯕꯨ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯀꯤ ꯃꯇꯦꯡꯅꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯁꯣꯝꯅ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯃꯅꯨꯡꯗ ꯂꯦꯡ ꯆꯠꯄ ꯁꯣꯝꯒꯤ ꯁ꯭ꯀꯤꯟꯗ ꯐꯪꯕ ꯇꯤꯟ ꯑꯗꯨ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯤꯟꯗ ꯇꯤꯟ ꯂꯩꯕ ꯑꯁꯤ ꯅꯦꯆꯔꯦꯜꯅꯤ, ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯄꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯀꯤꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯗꯤ ꯑꯦꯛꯃꯤ, ꯔꯦꯗꯅꯦꯁꯅꯆꯤꯡꯕ ꯊꯣꯛꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯐꯦꯁ ꯃꯥꯏꯠ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯇꯔꯝꯁꯇ ꯗꯤꯃꯣꯗꯦꯛꯁ ꯐꯣꯂꯤꯀꯨꯂꯣꯔꯝ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏꯒꯤ ꯗꯦꯗ ꯁ꯭ꯀꯤꯟ ꯁꯦꯜ ꯑꯁꯤꯕꯨ ꯆꯥꯊꯣꯛꯄ ꯑꯁꯤꯅꯤ꯫ ꯅꯝꯕꯔ 9 ꯁꯨꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯥꯡ ꯑꯁꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯄꯤꯛꯅ ꯎꯏ ꯑꯗꯨꯕꯨ ꯄꯤꯛꯆꯔꯕꯁꯨ ꯆꯝꯄ꯭ꯔꯥꯅꯤ, ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯗꯦꯡꯒꯨ, ꯃलेꯔꯤꯌꯥ ꯑꯁꯤꯁꯨ ꯀꯥꯡꯅ ꯆꯤꯛꯄꯗꯒꯤ ꯅꯥꯍꯟꯕ ꯂꯩꯅꯥꯅꯤ ꯍꯥꯏꯕ꯫ ꯑꯩꯈꯣꯏꯅ ꯀꯥꯡ ꯑꯃ ꯐꯥꯔꯒ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯌꯦꯡꯕꯗꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯑꯁꯦꯡꯕ ꯀꯨꯀꯤ ꯃꯥꯟꯕ ꯃꯁꯛ ꯑꯗꯨ ꯎꯕ ꯐꯪꯒꯅꯤ꯫ ꯃꯈꯣꯏꯅ ꯁꯤꯔꯤꯟꯖꯀꯤ ꯌꯦꯇꯨꯝꯅ ꯊꯤꯟꯕꯒꯨꯝꯅ ꯍꯛꯆꯥꯡꯗ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯒ ꯏ ꯆꯨꯞꯊꯣꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯠ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯏ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯅꯤ ꯀꯥꯡꯅ ꯌꯥꯝꯅ ꯊꯨꯅ ꯏ ꯄꯤꯛ ꯊꯟꯅ ꯆꯨꯞꯂꯤꯕ ꯑꯁꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗꯨꯁꯨ ꯇꯤꯡꯈꯪ ꯃꯥꯟꯕ ꯄꯣꯠꯁꯛ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯥꯡ ꯃꯈꯜ 3000 ꯍꯦꯟꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯈꯪꯗꯣꯛꯄ ꯉꯝꯃꯤ꯫
Number 8 subada kakseng hairiba jiba asi hayingi hek mathangda Antarctica natana mafam kudingmukta phangi. Somna kakseng asi yamna pikpa jiba ni haidana wakalda nungsiba poknamba yai. Adubu somna microscope manungda yenglabdi tu chungba soidre. Amung yengwina si kamdawuno haibadu. Asomna mangda uriba asi microscope manungda uba kaksingi masak aduni. Yamna satiba monster amagumna ubiramgani. Karigumba kakseng asina achauba jiba ma oiramlabdi yamna satiba ma oirambasi yai. Hujik phawbada kakseng makal lising tara gani to hena khangwa ngamle. Somna microscope sizinaduna yamna laina karamba makal gi kakseng no haibadu khangdokpusu ngamgani. Number 6 suba asidi aikoina yerumgi maku asi ubudadi yamna thina nanba mali amadi yerum machu haibadi ngangleinaba angauba ubada karisu ngakti aikoina adubu yerum maku asi microscope thanuni yengmudi yamna thina complex oiba posak amagumna ubani mayam amung yengminasi kamdawgono haiba asomna microscope manungda yerumgi maku asi ugani munna yengsilabadi aikoina cheese matek amagumna ugani. Number 5 suba asidi nupi amana khwaidagi pamjaba haksangi part ama hairagadi kari oiramba yai somna amutang guess tawyo somna khalibadu lade tasengna mit asi nupi oibisingna yamna pamjaba amadi make semadasu yamna phajaba hengtalibani adubu hangliba wahangdi somna aikhoigi mit asi microscope manungda karamna ui haiba khangbirabra sita leirek amutang yengbiyo aikhoigi mit ki saktam asi yamna complicated oiba posak amagumna ugani. Ek yeng badadi universe asigi black hole sumali. Uriba lengleng chaliba was asigi matingna mangal mitta changduna retina di heraga ekoina phazarba posakya ama uba phangliba asini. Number 3 suba asini aikoina hek biglingai dagi sangom afamba chadun lakne. Adubu masigi manungda yauriba bacteria lactobacillus bacteria asidi mitta uba phangre. Haiba bacteria makal asidi aikoina microscope yauduna uba sungpang. Masita uriba lengleng chaliba bacteria asini ekoina chanariba sangom apamba manungda yauriba asi mangda uriba si microscope ki resolution hongbada uba bacteria adugi masakni karigumba hairiba bacteria makal asi mitna sangom apambada uba panglamlabdi som sangom apamba chabigadra natraga chabiradra soidina comment section da comment oina tawsinbira. Number 3 suba asidi somna yamna nungsina yumda loiriba hui hodongda chokpa amadi konduna yamna nungsina tawriba du kariguma makhoigi matu adu microscope thanon yenglabdi soidina hangoiba pulakpusu yai amutang yengbiu kamdauge haibadu tin kang mahik loina uragani makhoigi matu du yawa singatu mayam sing asinani hui amadi hodongna ngaihak laitena holibadu maram aduna makhoiga yamna nangnana laigi haibirabadi toina makhoibu irul thokbiba matau tai. Number 2 suba asidi nupi singna lipstick asi ake ama oina yamna pamna sizinai adubu lipstick asi microscope manungda kamdawi habadi nomodusu kanamta na kalde mangle asini microscope manungda lipstick ki saktam asi amutang munna yengbiyo somyeng sinbada ina umtai tairaba hutki mayungi langumna haipet manus tawi aikoina lipstick sariba material asi yamna smooth oina khali adubu asengbadi yamna smooth oiba posak natte. Number 1 asidi somna human sperm asigi saktam microscope ta yengba yaukrabra amutang yengbi umang lerbas somna uriba lengleng chaliba mayam asi male sperm ngatani masidagini miyoba kyagi punsi semna katawriba asi asomna koicha chatuna laigani nupa amagi hakchangda masing thingamdraba sperm kya masu yauri matang asida daily dose manipurna mayamdagi kainanaba yatak nisare amadi video asibu interesting oirabadi soidana like share amadi channel asibu support tawba kawiram gano.